Online Manipuri ayuki pau miyeng tabiro pumnamak puthoi lai shramna khurumjari ahanbada Maruoiba pau makha tarakpa update da ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯥꯡꯈꯤꯕ SSC ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯆꯦꯟꯕ ꯆꯠꯈꯤꯕ ꯑꯅꯤꯅ ꯄꯥꯕꯨꯡ ꯕꯤꯔꯦꯟꯒꯤ ꯃꯐꯝꯗ ꯃꯆꯥ ꯑꯅꯤꯕꯨ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠ ꯑꯁꯤꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯀꯣꯔongwanba ꯈꯨꯃꯟꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ ꯀꯨꯀꯤꯅ ꯃꯤ ꯐꯥꯔꯒ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤꯅ ꯑꯗꯨꯝ ꯇꯥꯛꯂꯦ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯕ ꯍꯣꯁꯇꯦꯖ ꯁꯤꯆꯨꯑꯦꯁꯟ ꯑꯣꯏꯔꯕꯅꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯒꯗꯕꯅꯤ Security Advisor from Thadokpam Thoi DGP Oiba Yaba Manipuri Macha Leina Leina Mitop Amana DGP Ohenba Habasi Miyamgi Right Matpaning Nganbi Apunba Manipur Kanba Imaluf Amkilgi President Lorem Nganbi na Haikre Manipur da Tangdu Leita ba Hanjil Hanba Habasi India Lenga ki Kutalei Wafam Masi Amkil Amadi Nipko na Sinduna kay Samthong Morang Ning Tholek Talaiba Sanazas Janmastan Club Community Hall da ngasi pangthokhiba Kunmari Suba Manipur Integrity and Solidarity Day gi thoramda mangna phongdokhibani kumja 2000 gi ngasi gi numit September 19 da Manipur gi apunba saktam kai bi yaroi haiduna apunba Manipur kanba imaluf amkil amadi National Identity Protection Council NIPCO na sinduna chathakhiba miyam gi khongchat adu ningsingduna pangthokhiba thoram aduga mari lenana kunmari suba Manipur Integrity asi Solidarity Day Observation Committee gi chairman su oiribi amkil gi president Lorembam Nganbi na hai kumja 2000 gi ngasi gi numit asida Manipur gi saktam kai biyaroi haina Manipur miyam na chatkiba khongchat amadi numit aduda chingburoi tamburoi singna amata oina Manipur gi saktam kai biyaroi na lokhiba warip adu ningsingduna ngasi gi thoram asi pangthokpani kumja 2000 gi matam aduda Manipur gi territory machet ama council laga Southern Nagaland semgani haina honarakhiba adubu yaningdaba phongdoktuna miyam gi khongchat adu chatkibani Manipur gi ngamkhai kai biyaroi haina matam aduda miyamna amata oina hokhiba ihau aduna NSCN-IM amadi India anigi ceasefire agreement gi Bangkok department da yanakhiba without territorial limit haiba wafam adu India lengakta na lauthokhibani ngasi gi numit asi Manipuri puwari da yamna singthaningai oiba numit amani haina phongdokhi amaromda irang asi gi matang da palladuna Loremam Nganbi na hai hojik lamdam asida thokliba irang asi gi waroisin ama purakpa haibasi India lenga ki khutta lei hojik Manipur da oiriba phibam asi laksin mangamdraba Manipur gi Security Advisor Kuldip Singh From Thadokpam Thoi Amaromda Manipur Police ki DGP Oiba Yaba Manipuri Macha Leina Leina Mitop Amana Manipur gi DGP Ohenba Haibasi Manipur gi Miyam gi right matpani Asiguma Thawong asi Manipur gi Miyam na yaba ngamloi hojik leiriba phibam asida aikhoi masel amana amada maral sijinnaba asi yariba makai chathadabana fagani Manipur da tangdu leita ba hanjilakna ba honabada India lengangna thamoi sengna thabak tawba changi Manipur asi India gi saruk ama oibanina atopa singna Manipur da landarakpa matamda India lengangna Manipur ngak sengadabani haina mahangna makha takhi makha tarakpa update da Meitei bu ST list yahongadabani haiduna RSS headquarter gi chief secretary unaduna taksinkhre MMTU Meitei Tribe Union na MMTU na Meitei singbu Indian Constitution gi Article 342(1) gi makhada Scheduled Tribe list yahonduna yellow furup macha asibu ngak senbigadabani haiduna changsilakpa nationwide campaign left na chathari campaign asigi saruk ama oina Maharashtra gi Nagpur da leiba RSS headquarter gi chief secretary oiriba Samir Kasir Sagar amadi organization asigi luchingba kayagasu unaduna Meitei singbu ST list yahonnaba hotnabada tengbang biu amadi sogatpiu haiduna taksin kre haina MMTU ki cherol amanak phongdorakli Nagpur da leiba RSS ki headquarter da MMTU ki secretary administration M Churamani Meitei amadi loop asigi youth wing ki convener S Surjit na luchingba delegation amana RSS headquarter ki chief secretary yauna luchingba kaya unaduna Meitei singna ST list sungsoi soidana yaufam to I haina marik chumba wafam kaya paudam lamki MMTU ki delegation team asina hojik tholiba Manipur gi lan asisu kamdangna tholakhibano haibagi paudam su mayek sengna thamki MMTU ki delegation team asina Manipur na India da 1949 da punduna Manipuri miyambu Indian citizen oiduna lerakpa matamda 1950 gi September 10 da India gi ST list lauthorakpada ST list da Meitei singbu yawrakhide masi achoba aranba amani matamduda kanaguma kanglu furup kharana thawoina Lautana duna sinba thausil ama chathakibra haibagi chingnaba lai haina paudamki MMTU ki delegation asina RSS ki luchingba singda makhatana phongdokhibada Manipur gi yelhomi oriba Meitei singdi hojik masagi maramdamda nongma gi minority tarakli haina su phongdokhi